thokle khongsai masagi anaba amadagi CAC cycle da pukhalaba matung atopa achauba hospital amada refer toraba matung like kanaba ngamdana side mahak BP stroke si boiramgani hairi CRPF na kuki anidagi lupa crore tara manga rongi heroin phagat pangam khre haukiba pung kunmari asida Manipur police amasung CRPF personnel singna national highway number 37 imphal jiribam lambi ge tupul thong maya da asal ong siksek tawba matamda chakamari panba gari tongduna lakpa kuki anidagi sapon cap chamaga maudra tarukta haptuna puramba heroin powder sing phagat pangam khre hairi police tagi phangba pauna hai phagalaba heroin powder sing adu saurakna kg 2.193 lumi heroin sing adu mioi ani asina yumlo nariba Myanmar dagi Ccpur phauduna purakibani haidi pausna makhatana hai security force na lambi asida mioi kharana drug sing purakadore haibagi pau phangbadagi tupul gi thong maya da lambi asida lakpa gari sing khamduna check tawbagi thabak chathaki drive aduda khanghaudana mafam aduda angangba machuge car amada tongduna lakpa kuki ani adu khamduna check tawruba matamda kuki ani aduna hairiba drug sing adu purambani drug ka konana pharaba kuki masa ani adudi Kangpukpi district ki G5 khulgi Million Haukip Sahi Kungamari Amasung Sandel District ki Kangbarol Kuldagi Hol Million Kongsai Sahi Kuntrane Haidi Pagalaba Heroin Drug Asigi Belu Asi Regional Black Market Lupa Crore Taramanga Rongi Oigani Haidi Makoya Nimak None Police Station da Kusinaduna Makogi mathakta NDNPC Act 1985 register Tawkre Haidi Ccpur da echao mayok na khre haukibu numit kharane asida Ccpur district ta nong leptana tabana maram oiraga district atugi mafam kaya da echao mayok na re haidi official aba pawgi source amana haibana haukibu leba panumit tagi leptana ngarang yumsa kaisa numit ke athengba phawba ta kiba nong aduna Ccpur district ki tidim lambi ke saruk sing yauna tuibong market isingna thumjen khe lanbha turel dagi pathorpa isingna Pia Samon amasung Malkoi gi marakta leba khulkaya ising thumjin khre tuitha turel dagi pathorpa ising na yumcha amaga taramanga ising thumjin khre masina maram oiraga miyokya community center singda sangjafam lawraga leide haide Manipur da PR lenga clay kraba matung da security force na Arambai gi mathakta chatharapa operation kankhatpa state asida PR lenga clay kraba matung security force na Arambai tengol gi mathakta chathaba operation he na kankhatpa PR lenga ki matam asida CBI amasung tongan ba security agency singna Arambai tengol gi fighting commander yauna mioi nipu gi mathakta bhagat khre central security force ki makok thongba official amana Deccan Herald pause da phongtok khibada Manipur da santi hanjalakna basahi asige February thada president rule thamkhraba matung security force na Arambai tengol gi mathakta chatharapa operation gi sang asi hena kansilakli Arambai tengol asi kuki amasung state administration ga hakthengna ongkhatna bagi thabak singda hakthengna na senai haibagi marashi de Arambai tengol gi fighting commander Asam Kanan asi hana police constable ama oirambadagi kona de rebel leader ama oirakibani loina na sahi asigi June thada tongan ba crime kya da chenabadagi CBI na phagat kibani pharaba Arambai gi kangpu sing ase ransom abduction amasung killing gi case kaya da chenabagi mathakta police amasung atai security singda attack tawbagi thaudok singda chenai haidi state asida president rule laktringai gi matam da di Arambai tengol gi mayokta thabak tawba haibasi aruba ama oiram khibani minister amasung MLA singna phawba makoi singa du phawbada khut thinjilam khibani mitai nupi singna sum makoi singa du ngak senduna thambaga loina makoi gi mathakta action lokhanna ba honabada security force na phawba ongkhanna bagi thaudok kaya thoki adubu haujikti Arambai tengol yauna military group singi members singi mathakta tapna crackdown tawbagi thabak asi chathari masiga chap manana kuki community gi nongmai paiba mioi singda su action lokhatpaga loinana khulai singlet tona phagalle haukiba lebak po nomita su sahi asigi June 5 da Bishnupur sathakiba banna manungda police officer ama yauna police person singda khut tharakiba Arambai tengol gi mioi taruk phagat kiba leire harba mioi singa do Imphal West amasung Bishnupur district tagi ngaktane makoi singa do sahi 19 dagi 19 phawbugi manungda leibane Arambai tengol asi haukiba sahi 2022 da socio cultural organization ama oina maitei gi culture asibu ngak senaba amasung preserve tawna bagi pandam da saphong lakhibane adumakpo haukiba sahi 2023 gi May da thokiba maitei amasung kuki ani gi marakta thokiba ongkhanna kibagi thaudokuna security force da gi khulai lut tawba amasung khulai sing aduna kuki singi mathakta sejina kibagi thaudok sing da senai senior security official amana phongdokhibada Arambai tengol gi member asi mitai youth kya induct tawduna lising yang
yankhai mathakta leibaga loinana makoida arm training phawba pi group asina meitai singna namna taba tampaki tongan tongan wafam singda control room phawba hangi 2024 gi January thada meitai MLA kunthra ga taret amasung MP ani Imphal gi kanglada kauduna kuki singi mayokta action launaba wasak zerol phawba sign tahon ki haina tongan tongan mara kya siri amarondana PR laikhraba matung sahi asigi March kundo humdoida Imphal East gi pambaina lusingba unirep ki kangbu amaga khana chainabagi thaudo amada Arambai Tengol gi mioi ani faki April kungani thoidana Assam gi Kasar district gi mioi ama phabaga mari lainana Arambai Tengol gi mioi ani faki June nipanda Arambai Tengol gi military ship Asem Kanan CBI na arm smuggling da senabagi damok phagat ki June taratadetna Meitai Pangal community gi differently able person ama phaba amasung hatpaga mari lainana Arambai Tengol gi mioi taruk phakre haidi Lairaba singi damak PMJAY gi makhada tharakleba senpham phongna lut tawrabra hangnarakle layengba da changkiba senpham dagi lokthokibagi senpham na henbagi message lakle haidi India gi lairaba miyamna ana layeng sathabada mateng oina bagi dama haudokiba Pradhan Mantri Jan Arogya Yojana PMJAY gi senpham sing thadokpada Regional Institute of Medical Science RIMS gi maikai dagi aranba thabak sing satharabra haibagi wakat sing lakle lairaba miyam gi damak kharada oiraba sumateng oiduna ana layeng sathaba matamda wakhal wadana layeng ba yana bagi dama haudoki ba thorang asi masage account dagi lokthokre haina tharakliba message aduga tasengna layeng bada changkiba sel aduga khenaba lakpa thengnare Manipur gi khwaidagi asokba layeng sang amasu oiraba central lengak na chalaiba RIMS hospital da layeng satharuba mioi amana hairiba phiba mase thengnarakpadagi July 5 da hospital gi mari lenabo authority singda so wakat pa laikre mahaki wakat cherol aduda siriba maroiba maral singdi mahaki masanupi layeng na bagi dama hospital asi da chatki loinara sel thongi oireba khudong sadaba singkharada oirabaso mating phangnabagi damak PMJAY gi health card asi June gi amada affiliate tawduna sijinaba yakhi mahaki masanupi gi layeng ba si sel su khara sangadaba oiba maramna health card asi khudong saba sing lauduna layeng bagi mathau taba sing adu sijinarakhi makhata na hidak langthak leibana singbagi authority na hidak yonpham amadagi launaba khanghalakhi makoina supplier ne haiduna hidak lawhalliba pharmacy adugi maikai dagi su hidak leiba matamda sel Henjil Hova Manbagi Tankak Sing Yauki at the Bukhara Orebasu Makoina Matau Taribasing as the Pangale Kanduna Yam Hena Nangna Rubasut Tawhide Pharmacy Pam Libasing Makai the Makoki Pam Topani Hide Sen Pam Ado Oi Pam Tok de Harubadagi Wahai Kara Hirakiba Pau Yauki Complain Aduna Demski Matang the Pau says the high authority Tong Asida Yam Nangak Libadi Makoina Chemotherapy Yauna Tongan Tongan Balaying but the Matau Tabasing Adu Sataraba Matung the Lak Amagal Singni Putare Hana Hiraki Adumona Makoigi health card ki wallet gi sel ka kibagi message lako matamda di lak amagal sing yang khai mari hena lak pa thengna ki message ase hek lak padagi mari lena ba singda wakat na bagi damak se patient ki loina na authority gi maikai dagi su hospital da lak tun wadi sana na ba kaurak padagi maha masasat ki matamadu da mari lena ba authority sing gi maikai dagi su maha na wakat ki ba wapha madu gi matang da sabsaba pakum pirakide GST gi matang pusiladuna hairak pa yauki amarom da staff sing gi damak senpham madu kakpani haba wafam su phongdoklaki maramaduna makhoigi thawong asida singnaba kaya ama pokhale maram chadana lairaba miyam gi damak thadorakliba senpham asidagi arana mongda senpham singa si laurabara haibagi chaunu singnaba leire maramaduna hiramasigi matangda mari lenaba singi maikai dagi yamna transparent oina thijinbiduna samamnaba thokhaliba amadi ahenba sel lokthokibagi message asima tawkaramna laklibano haibasi khanghanbiba pami mari lenaba khudimaknasu miyam gi thadorakliba senpham asi aremada manghandanaba thawrang paikhat biyo haina phongdorakle Gujarat ki Badadora the Thong Ninkai the Sekiba Mioitara Manga Sukre, Gujarat ki Gambira Bridge Ninkai the Toduk the Sekiba Migi Masing Taramanga Surehana officer report Amana Pongdorakle, Mi Kanbagi Tabaksa Taliba rescue workers in Na Nasayo Asiba Sang Ahum Punkibaga Lunana, Haujuk Pop the Puna Mioitara Manga Sekra Subsana Kangbangam Mio Mari Tiba Pangdana Lady Maramna Todok Topam the Makatana rescue operations at Tadi Heidi. Russia na Malaysia ki plane kap tharaga mioi sani ga modran pansihan krayadi Malaysian Airlines ki plane ama Russia na kap tharaga mioi sing adu loina sihan khibani haina Europe ki makok thongba Human Rights Court na phongdokre European Court of Human Rights ki judge na hai kumja 2014 ki July 17 da Amsterdam dagi Kuala Lumpur tamna paiba Malaysia Airlines ki Boeing 777 Russia na missile kap sinduna thugairaga mioi sing adu sihan khibani haibagi mayek sengba khudam phangle Strasbourg Labor Court के President Matthias Guillermo judgment pathok laduna hai Russia na missile
सिजिनरगा मालेशियागी प्लेन अदु अतमनना थुगाइखिबनि हाइबगे खुदम चपचाना फंगले प्लेन काइखिबगी थौदोक अदुदा रशियागी खुद यावखिदे हाइना फोंदोखिबगी थौंग अदु इंटरनेशनल लॉना यादब थौंगनि मॉस्कोना हिरमसिगे मतंगदा मपुंग फाना इन्वेस्टिगेशन चथाबगा लोइनना असोइबा थौरांग अमा लौखटलुबगीदमक लैखिद्रबसिंगी इमुंग मनुंगदा मतिक चाबा कंपेंसेशन पीफम थोकपनि हाइनसु यूरोपियन कोर्ट ऑफ ह्यूमन राइट ना फोंदोखि